All Manipur Film Producer Association Amfpa Sinduna December Mapanda Cine Day gi thauram pangthoklagani hairi lamphel sana kaithel da leiba film forum Manipur gi office da pawmi singa unabamada forum asigi chairman L Surjakant Sarmana hai state asida me ahum dagi hauduna thokliba muknaba asigi manung channa lamdam asigi film fraternity da leiba miyoi singnasu leibak miyam gi issue ni khanna angamba mating pangbaga loinana lawba yaba thaugai sing lawduna lakli Irang asina maram oiraga state asigi mafam amatada film kapte adubo film fraternity da leiriba singna pangthok taba yadaba thawongdi tangai fadana pangthokli tha khudingi tang mapanda Cine Day pangthokliba sigi saruk oina lakadoriba December mapanda Cine Day Palace compound da leiba Msfds da pangthoklagani Nominasada the role of a film producer haiba team da khana nainabagi mifam ama pangthoktuna tangai fadana afaba film ama puthokna bohonabada producer gi thaudang gi matang da khanagani khana nainaba sada filmmaker Romi Maitei Ojit Babu Bobby Haubam Joychan M amade film enthusiast Diren S na wa ngangani tha khudingi tang mapan asibo Cine Day haina palan tawriba si maruina kumjali sing amaga chamapan ga hufutara nithogi April mapan da Manipur gi ahanba feature film matam gi Manipur puthokiba dobo lamdam asigi naha oiriba film gi lamdam asida miyoi khudimakta khanghanaba pandam da pangthokpani haiki Producer mo ibeta di keda buda ke market se kamai tawni hadi khang khang dana sell pai na pamna producer oira kanda film du lore miyam du kanda di makok pai ba madu naina dana tana dana taw tar ga di producer ke am dom tore hojula ibilang sina Manipuri film apung amta da kapte adu kapaso kapter su tanja se lawra ga koi thamagi manung da mukti naina ba mathau ta edana film forum Manipur amadi Manipur State Film Development Society ani gi lising makhada all Manipur Film Producer Association na organize toroganta ki laiba December ki tarik mapanda polungdin gi pungani taba matamba Msfds ki auditorium da songso soina pangdok jagani masida film fraternity khongda bir film nuksi ba khudimangna masigi mifamji yaubiraga ai knowledge tan biyo